Chief Minister N. Biren gi Singhagi Facebook post thagalakpa post makatang ma'am na share tawzaramge. Ccpur da weapons manufacturing unit ama discover toukhre thukhre hadi. Apun ba combined team operation district police amasung paramilitary force na local gun manufacturing unit ama residents of one Pamilons Sangtak of Siamtung Bank New Lamka Ccpur Hariba Miyosigi residents asidigi combined team asina discover tawbangam lahari aduga hariba operation asi sathaba matamda recover tawralaba posak singsu mathang sina thamlagni memna thamjagi ahanmada one local made single barrel gun ani subada one wooden gun butt ahum subada one local made single barrel small mari subada one local made firing pin unit small mga subada one local made firing pin unit bigger taruk subada one local made single barrel long part tare subada one cup barrel part nipan subada one local made trigger assembly mapan subada one local made transectory part tara subada three trigger guard tara mathai subada two all type trigger unit musketari tara subada one local made hammer unit taramne subada one trigger unit taramari subada one local made cooking pin bridge block part taramanga subada one local made magazine taratruk subada one solid iron magazine block taratre subada one selling carry single taraganipan subada one welding machine idle taragamapan subada one cutter machine kun subada one drill kun gamatu subada one ear blower azad factory kun ganiti subada one 5-speed bench drill kun gomda subada one thick iron kun gamari subada two bench vice tara kun gamanga subada one carpenter vice ni loinana hariba main culprit oiriba Pamilons Songtek hariba miyosidi mak mayumda lairamde su hari aduga hariba accused persons asigi mathag investigation sathanabagi damakta Arm Act 1956 ki makhada case ma register tawre hainasu makhatana su phongdorakli loisilakpo ina tentakna taramasum taragamathi shuba IRB gi result haidoktabigi mayokta pung taragomdagi general strike ngasigi update memna thamjage Manipur lenga ki home gi thabak supuri Chief Minister N. Berena thengthang character lenga ki police department na pangthokiba taramasum taramadhi shuba IRB gi riflemen sing lonabi recruitment rally ki result laukhthoklagani haiduna miyamna thajaba pikrabasung asi phawba haidoktuna lakpagi mayokta all Manipur 10 and 11 IRB riflemen 2019 base JC Biba Bosi completed candidate association gi maikai digi ngasi tawkhiba banasi JC gi miyoi khrana mafam khrada tayar amasum uwa khra mai thaduna lambi thingbi khongjang sangsin ki hari adubu Imphal city gi manungdadi stride asigi mami takide amasum gari sing mausangum senaki mairoisang office kaithil su mausagum hangna ki hainasu thajaringa oidiba pawman makhatana su phongdoragle ngasinumida wara phongkiba tungan Manipuri sifung singdigi maroibi ipaksing khongostaraga Manipur top channel gi makedigi myam thamjagi anbada aikoigi mayek asi mitei mek haibasi natana atopa maming amada hongdokpigano milal mitei mek pu Manipuri script haibana hena sumgani haina anawu wakhalona mathulapriba wakhalona sigaloinana mitei mek pu Manipur script hairabadi Manipur khundariba furup kanglup khudingi maraktagi hena nungsi sananaba punamakpu konsinba minungsi amadi thaujal yoeba asawa thaba ama pangthokpa managani khanma miyoy amadi lusingba kayasu lairina haina milana thadurakpa sirol man haidi sirol sina makhatana hai aikogi iramdamasigi maming Manipur haina kauribasi lamdamsida khundariba yellow furup amati yoeba lolnate haibadi mitoki marolni loyani iramdamgi maming asi puarigi tangkak amada Manipur haina thonkibadagi ngasi phawba maram kyana hongdokpa ngamdana lairibasida nungnangba irolda iramdamgi maming thonba pama miyoi kyasu lairi malemgi lol ama oiraba English lolgi inariba meyasi Roman script haina khangnari international script natragana university script haina di kaungnadi khangnade Hindi lolgi mayeksu Devanagari script haina khangnari mayek asyangba asungba harakphamgi puari mayek sengna thamnari mitei mek amadi mitei lolgi asyangba asungba puari lengdana thampam thoi haina milana khali
Manipur Lengana English Singaniga Kungamati Mars ki tang mari the thokiba notification amada the Manipur Language Amendment Act 2021 number 7 of 2021 da Manipur Language haibidi mite meng iba mite lol haibisini masi Manipur gi masing yamlaba miyoi sing ngang na ba lol ni haines pali maramasina mite lol amadi mayeki asengba masa amadi puari bu kai thandana ba thamba haib milal gi wapam masi lebak ki akhang hai sing nasu sogat pifam thui iramda masida khundari ba furup khudingi lol ni aikoi khudingi irani kangluk furup kya gi lairiba nat chana ba phije saksa sisu iramdam da khundari ba aikoi furup punamaki lengdraba lani aroibada milan amuka na haidi madudi aikoi gi mayesi mitei mek haibesi natana atop maming amada hongdok pidana ba lenga ki mafam na pungning sing sili hainisu paus na makata na phongdorakli atop paw madana Taliban lengak pa Afghan lanmi singna nungoi paidi nupi singna burkha manungdagi hendoktri Afghanistan Taliban lenga amuhana pairak pangambagi harau nungaibagi kumai thasigi August 15 dagi pangthokpa hokre adubo Afghan citizen singi damakta oinadi kariguma makhalgi harau nungaibagi thawamata pangthoktana leiri hauji hujiksu lebasigi lambi sarakta Taliban lenga ki lanmi singna matik zaba khulai sing paiduna koina satuna harau nungaiba phongdogli aduga nakalamaromda lamdamasigi nupi oibi kayana burkha setuna karigumba makhoi hak amata phangdana leiri adubu lebasigi nupi nagarik singna di sungsoi sodana lebasida hanagi matagum ingna singna panba lenga adu hanjilaktuna makhoi gi ningtamba phangani habi asa haujiksu thadoktri haidi Say amagi mamangda Taliban fighters in Afghanistan bu United States ki President Joe Biden na makhoi gi lanmi sing hek laukthokhibaga Taliban lanmi sing leibasi paisinduna makhoi gi lengak salaiba hokhibani matamadugi mamangda United States ki lanmi singna sai kya Afghan gi lenga dubu mating pangduna ngak senduna lerakpani US na leba adurigi makugi lanmi hek laukthokhibaga madugi khudong chab lauduna Taliban singna Afghan pumba khudum sansin khiduna makugi lengak salaiba hona ba thorang satakhi aroibada English singani ge kunga mathogi August 15 da mapung fan Afghan bu lauksinduna Taliban singi lengdraba lenga amoina leirakhibani thaudogi matungda Afghan lising kya masagi maramna madubu thadoktuna airport amadi railway station singda thomjilaktuna atopa yumlon ba lepak Sien Kinabo Hotnarakibani, Maruina, Afghanistan, Miam Singadu Taliban, Gelenga, Adu Pam, the Badigi, Makogi, Maram the Madu, Hunduklam like Atopalebak, the Sien and Abohonakibani, Madugi, Kudam Haibabu, Yamna dramatic over Cinema the Lebadu with Hatukna Bohonabada, Asian Baplain the Gi, the Hobigi Saktam, Kabul Airport, Uba Panakibaduni, Makoi Mayam, Sien and Abohona the Afghan Myokia, Lambida Siki, Kayaman Haki, Matamadu Afghan Miam Gidi, Kwaidiki Tamtiba. Akibagi masa oiraba akiba mahaibadu oikibani asum tauna sayamagi matungna phawba Taliban mapung phon lenga paikrabasida phawba makoina maramdam thadoktuna senana ba honariba Afghan singbo tanaduna makoibu phajinna ba honaba leptri karigumba Afghan thadoktuna senba ngamhaudraba madi honaringaida phaba miyoi singaduna Kabul da amuk halakpa matamda makoigi khwaidigi lebuk thiba madi awabagi phibam kaya mayukna ba leptri haujiksu Taliban Lengak pariba Afghan gi miyoi sad maudraga mga rom di yamna tamthiba humanitarian crisis sing mayongnari makoina saba phangdabagi pukilan haujiksu mayongnari Afghan amadi Taliban gi lana du Taliban namduna sakti munkraba matungda lal loisin kibani adumaina mafam adu leiriba Afghan sing da haujiksu punsi gi oiba lanama hingba masum siba gi marakta lanthengnari Makogi anauba hena phaba punsi mahing ama phangnabagi lambi phawba uzaba phangdri haide henasu paus na makhatana report tawri makhasa tharak poina to pawmana US ki special envoy junta lenga ki sipka unaraba matungda ningba kain hankhre Myanmar gi Noilin Haizer da UN gi special envoy na asangma masugi sarong setuna yam haraute amamadi nokmi maithonga loinana junta lanmi gi sip Min ong halenga kut soknaduna wari sanabagi tharam ama pangthokre miphamadu mamang thagi August 13 ta pangthokiba miphamadu gi matung tabada handak pangthokliba mipham asidasu hanagum UN gi special envoy sida akanwa monggi negative reaction ama puduna sakre hari UN gi Secretary General Antonio Guterres na English ngani gi kunga mathoi gi October mangona ma ki phamasi pikhibani
Neolin Haizer Myanmar International Sun Mothers in Ship Oiriba Min Onga Paminabiki Tanza Lauduna Mipamasi Pangtokibani Maki Kongtangasi Naipitao Sayolasiga Aroi Sarukta surprise visit win Lakamatamda Kudong Saba Lorogo Unaramani Mema Leba Asi Makogi color politics ki matang Miam Hena Kangare Asangba Masuna Leva Sagi military Gimut Silieduga Angang Masuna Aung San Suu Kyi na Lusingba National League for Democracy NLD gi Mutsili NLD si English ngani kunga matoy da pangthoki ba lebak weba mikalamada ka hena bot masing phangtuna lebak ngakpagi masing suna phangkraba party amane dubo tha adumakta da Myanmar gi junta na lanmi gi kop sathaduna makhata na makhoi ki thabak tawon khidabani thawong sina taklibadi punamaki tungda rajniti haibistadi tan sanaruba haiba amalekti haibishini haina Neolina Fungdoram ki haina spausin makhata na palakli atopa pawamadana Indo Banglagi sang labangam kagi saruk sing sambal khadan lady AASU Mahiroi singi lup asuna fongdo kibada state adugi Dhubri district ki India ga Bangladesh ku lon bangam kagi sang labama mama sai kuntraga thretlom sambal khadan lerakli madu puari da ningsingai oiraba Assam Accord inakiba sai kuntraga thret ki matungdani makhogi General Secretary Shankar Jayoti Boruwana Lusingbo All Assam Students Unions ki team amana hawkiba numaijung numita international border du satunu yengsinki makoina sambal khadan leriba ngamkhai du thengnarubuda penda phungdoki Boruwana pankibada India amasum Bangladesh ki marakta leba ngamkhai Golaganja gi manakta leba Binasara gi Gangadhar Turel gi saruksina ngamkhai gi marakta karisu thamdana lairamba ubuda penda phungdoki Magna Center Masum State Government border Siltobagi Aranba Wasak Sing Sakibagi Damak Maral Siki Assam gi Miam Dama Koina Oidaba Ngang Laki Puari that Ningsing Oiraba Assam Accord 1985 ti Sai Kuntragatre Mapung Fakre Madugi closing the Maruani Yauriba Indo Bangla Ngamkai Mapung Fana Siltogani have Wapa Madu House Power Pangtok than a lady Haki Government Indo Bangla Ngamkai Ngak pada Apamalati Tasing na hairabada Assam da sambal khabagi thabasi yamna por oina sathaduna India Pakistan ngamkhai ga sangdamna bada yamna phibam sadaki center amasum state na ngamkhai thingzingani amadi makal kyagi technology sing sizinaduna aina yadaba mongda mi changsilakpa thingani haba wasak adu aranbani haina mairoi singi lusing baduna panki Lup adugi lusing ban hakibada sai nipugi mamangda Dhubri district international border hangduna thamkiba adugi phaladu ningsing gadabani housing na chief minister na state atuda jihadi singi thawong sing kan khale haidi Assam da jihadi activities kan khalaktuna Bangladesh da yumpa moiba terror loop Ansurul Islam gi module 5 hawkiba tha manga gi manungda thengnare haina chief minister Himanta Biswa Sharma tha sigi angan bada phongdokrabani Kariguma center na matamsana ngamkai sil tawrabadi fundamentalist singi threat leram loidabani haina supanki mahiroi singi lup aduna government na hiena phaba scientific oiba upai sisinaduna sambal khatana lediba ngamkai thingjingadabani haki asuge central committee gi members singi team na India Bangladesh ngamkai gi pillar 1001 amasung 1031 gi marakta satunu yengsinki Assam Accord Haibasi 1985 ki August taraga mangada Center State Government Asuamadi All Assam Gun Sangrams Pariyatna Yanasi inaduna state aduna atopalam gi miyoi sing ain kaiba mon sangsilakpa thingnabagi mahiroi lupsingna sathaba protest lusin khibani haiden su paus na phungdorakli atopa pawamadana prophet ki wangang lubagi Raja Singabu suspend tokre Telangana gi lawmaker T Raja Singhana Prophet Muhammad ki matangda mathong sa da buwanga ngang lubadagi maku police na faki maku phakraba matungda Bharatiya Janata Party BJP na maku suspend tokhi Raja Singha gi wafam singatun Hyderabad irang thokuna protest sathanaraki Raja Singhana thaba notice amada BJP gi Central Disciplinary Committee gi Secretary Om Pathakna haikibada lawmaker aduna phungdokiba motsing adu party gi wakholon gi tayonabani madu tasingna constitution bu khongonabani makhatana inquiry sa thakadaba lairi amadi ma party digi suspend tawbaga loinana mangonda shinakiba thabak khudimang athuba matamdagi laukthok lahiki magna numit 10 gi manungda ma party digi tanthok loidabagi maram pirakna basu khanganki
माकी मरिक सुम पाखुम अदु सेप्टेम्बर अनि फावगी मनुंगदा पिरकदबने हाकी मेंबर ऑफ पार्लियामेंट असाउद्दीन ओ वाइसिन लुसिंग ऑल इंडिया मजलिस ई इत्तेहादुल मुस्लिमीन्स AIMIM की वर्कर सिंगना खुलाव क्या लाउदुना हैदराबाद पुलिस चीफ की ऑफिस ममांग वॉकट पांगथुकी मखोइना राजा सिंहाबु अथुब मतमदा फानब डिमांड तौबग लोइना करिगुंबा वाथो ओइगदब वाफम कया फोंगदोकलुब मियेदुबु फाद्रबदी प्रोटेस्ट हेना कंसिलकने हाकी पुलिसना प्रोटेस्टर्स कया फजिनकी लोकल लुसिंगबा अमानुला खान हाकीबद मुस्लिम सनीरोम प्रोटेस्ट थबगी मतंग फजिनकी हादी BJP na Nupur Sharma Kaubi Party ki miyama tantoki bagi matang Raja Singhana mapu sogat wapum kya fongdoki ba laikrabani haide hensu pauksi na su makatarakli makasa tarak foina hoyelan pau fongi basi fongi mamangi editorial kalam mayam na thamjaramge Manipuri role haide gata taba niraga da piba mayam na thamjage Manipuri lolna leibak sigi nipan su sidul san khibaki sai kuntraga mathoirak surakpagi ningsing thoram August kun Englishing ani kun gani thoida pangthokre thoram si state lengak na su sinduna se minister na saruk yaduna pangthoki lanai luk kaya na su paktak na pangthoki haba phawbi maram sidagi henduraktuna mitai singna kundari ba Assam Tripura mas Bangladesh ta phaw pangthoki lol asina lebak sigi sidul language am oirakna ba hotna bigi khongjang da saruk yakiba police ki mifu saifu mayu na khiba punamaki hotna zaman ningsing duna saitaki makhogi thauna lingjel bu thagatuna makhoi de ikai khumna botki aduga maite lol bu makhatana sakot hanana ba lol sigi damak ta laifam thokpasing lairik lairak thanna lainana ba kari karma thabak sing tawgadagi paikhet kadagi haibigi matangna khananai nakhi Manipuri lolgi ningsing thoram pangthokriba lol sigi damakta tawphom thokpa thabak singi damak hona kriba punamak aphaba thabak ngaktani tawphom sithui sidul language oirakpadagi su pangthoktuna lai matungda su makhatana pangthokpam thui inson kangdana leptana pangthokhi gadabani maramdi lol asi Manipur lairiba furup kanglu punamaki mamalon oidrabasu laminarakriba punamaki lon phawna lolni Matik saba mayek su laizabagi mathakta malemgi sakhatlaba lol singa saman lengmanarakpada thoidokna nopa lol amasu oidribani adubu khwaidigi ningba kainingai oidribidi haujuk Manipuri lolna leibak sigi sidul language oirakpasai kuntra mapung phakhrabasu lol sigi phibamdi hairagata taba niragata piba samuna ngai khangdaba ningthauna ngai thibagi phibamda adumak laidi sai kharagi mamangda Manipurgi sakna hairaba Aiba Dr. Lamabam Kamalbu Aiba Mana Kanchi Kongi Seknung Singh Kadai Kabi Kamaldi Haiduna Saitara Kodamatamamagi Ningthaugi Saithapat Maril Oiramba Chandra Nadigi Pibam di Akibigi Masapangle Rabanasu Napina Tanjin Kre Haina Saitaki Baduga Manana Lady Habida Henjin Bohai Oigadaba Mande Sumna Mandabagi Wapam Nati Oidarudabani Masigi Maram Singh Koktung Malay on thokna yamkhre adubo maram mayam dudagi kharadang lokhalabada haujik Manipur lairiba maitei lolna mamalon oijaba miyoi singdigi hauraga lol asibo phawna rol oina sijinariba miyoi singna tangai phadana lol asibo sijinarabasu mayek hanna yengdabagumna tawri haibidi mayek sibu sijinabagi sangde asuki matik ningba kainingai oidi isam samada mipum tingna sijinadri haibani hairibadi lol amasum mayekna imani ipani haiduna yamna lumna mangjil thaduna sok thaba masum hanba leitana hau songlakliba lanai miyoi lupsingna stokde aduga lenga ki maike digi stokde lol sina sidul language ama oirakpadagidi kham thena harau nungaiba phungdoi lol sibusu nungsi hai aduga lol sigi mayek oiriba mitei mayek pudi khangdaba singna khangnana bohonade hainana batamde aduna sijinade Pibam silenga ki maike digi su samane lol amasum mayek sigidamak lingliba loising sina lol amasum mayek sigidamak tawpam tokpa thapak sing mangam sana tawba tawdabaduna nakalamara thamlaga loising asi haujik mapangal ting launa kalaba main power machine suna lairaba masum infrastructure sing matik sana leijaraba lol gi loising ama oirabra habigi wani maram sing asina lol mayek kidamak maipun gadaba loising sing matik sana sahalu Masum lenga masum yam na sumayek sibu sijinabiyu masidinatana lolgi numit khak pangthok panadi yaru heba oyalan pawi mamana fongi sifongi editorial kalam sumyam na thamjage
loisilakpoina ngasi state si gorib COVID-19 update memna thamjage ngasi goriba positivity rate si 3.2% ni aduga ngasi apun boina miyoi taraga manga nauna COVID-19 na positive oiba thengnare aduga miyoi samri ga humfuga mari na nauna COVID test tawki duga miyoi amata laikidabagi claim lakte ngasi nauna COVID-19 na positive oiba thengnarakraba miyoi taraga manga si Bishnupur dagi miyoi ama Chuchampur dagi miyoi nipan Imphal East dagi miyoi hum Imphal West dagi miyoi ni Senapati dagi miyoi ama puna miyoi taraga manga nauna COVID-19 na positive oikre haine sunga sigi status update on COVID-19 na su makata na report torokli hauji ko ina di myam pau su matang sa lusinjarage amas myam pun anau update ngami ne sen news channel sigi maketi ge myam khamna thamjari and thank you